All the choices you made, did you make them again? Gitarada magisimduna ipom namdam damna nungay na chatkani. Gitarada magisimduna ipom namdam damna nungay na chatkani. Ningong sing na kaurang na dangay saba. Magtada mayam punama po ay channel da mo kahambira pagidamak ay hakna taramna upjari amadi kauna upjari ningol chakouba haiba kumaya do watre ningol chakouba haiba se ningol oibisingidi yamna chawrba dugumba yamna nungsiba maru oiba kumaya mani maru oina yumpan khraba ningol singi adagi yumpan khraba ningol singna numituda kezaduna achata khara puraktuna mapam lamdam pangaptuna adagi magi nungsiraba ima pabong amadi mabung machin manaw mayam aduga chara ama chaminaduna mabung kai mama mapaw oibasingna ngamjaba khudolpot ama piduna nungsina adumna pangthokpa numit amani aduga numit asida ningol oibasingna haraw-harawna fazana ki duna lu naana lakpa haibase mabung laibasing mapwa laibasing magi palen pathau laiba mayam pumnamakna yengningba sakta mamani aduga ningol bising akhoidasu aduki matik nungaiba harawba pokchaba pukningsu nungsiba ko aduguma numit amani adugi ngasi ningol chakouba sida aina mayamda haraw tayamba adugumba afaba oirsanu amadi fazana haraw na pangthok piba oisanu haina aigi maikaidagi paujel pijari aigi maikaidagi di mayamda ningol chakouba gi paujel khara pijakre aduna khoi chegi maikaidagi amok tang ado ngasi akoina akhoi chena aigi video da laise atayam tagi natte ba wa makak haibane ba hairamo kai wano yengbiriba viewer pumnamak haidi lagliba ningol chakouba sida ko amna nungaina haidi ichilipua singa haidi ningol obisina hayum pan khabisina haidi mapamda kummaga nungsiraba mabung mapwa leiba mama baba haidi pulamak se samin thamina dana haraw nungaiba phongto kadori bani ado hairo bonda mase mabung phana haidi yamna nungsina phongdo kamai tare mabung phaba oirasanu haina aigi haraw tayamna ko adu aigi taraptagi su paujela se pizari aduga aina ngasi aigi look se ko aigi channel da already aina si look se kamaina create tawi haba se upload tawzaragani aduna akoigi kainogi avimchagi magi channel gi ko description box aduma hapalage akale na dom hapcharage hoi ya do ado mayam subscribe to bio likes to bio aduga ningol singna kina chatba haise loina pamnai aduna ningol mayam yam phazana kiraga haraw-harawna momomino maga loina na acha ka puraga chatpiyo aduga enjoy to biyo ningol chakouba numita akoigi taraptagi ne haijari base aduki mati haraw manungsiba aduga akoigi example ai morning daga hawalaga akoi ningol chakouba chatpa ubase mau mayamna yam nungsiye ba ubada thin magi mapuroi banaga thinbi dana kena ga yubi kai ka mayanga pura sabda yam nungsiye aduga mok nungdang waramdana loiga hanaraktana dakhina mamanga fangaga yam nungsiye adu si ningol chakouba numit haise haidi yam chaungna akoina pot phangba doda adugi warida nateba nungsina na amuktang si inang mayam amuktang akoi pullaga nungsina na charamtang chaminam duneba maroi se aduna pumnama enjoy to biyo adu haijaraga khoisu kaina bagi yathang lawjarage mayamdagi ado ngasi di laisanamme ado chanan thinbagi su ngamagadi amaga muk tawjarake mayam adum idea lairga so haibira o topa look khara hena chamagi da pambra or karma pa me dom suggest tawbira o adum semjarake adugi matung inna tanja lairagadi adu khak haraga akhoi mayam dagi kaina bagi yathang nizarage. Okay, thank you, bye bye. Aina sa
ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯗꯣ ꯃꯄꯨꯡ ꯐꯥꯔꯦ ꯉꯁꯤ